ꯃꯆꯥꯁꯤꯡꯅ ꯊꯥꯕꯜ ꯆꯣꯡꯕ ꯍꯔꯥꯎ ꯀꯨꯝꯍꯩꯒ ꯌꯥꯎꯕꯁꯦ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯆꯥꯁꯤꯡꯁꯦ ꯁꯤꯒꯨꯝꯕ ꯀꯌꯥ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯤꯗ ꯃꯥꯟꯕꯤꯅ ꯑꯣꯏꯅ ꯏꯔꯥꯡ ꯐꯖꯤꯜꯂꯤ ꯃꯦꯀꯞꯀꯤ ꯑꯉꯥꯡꯗꯨ ꯆꯠꯂꯒꯦ ꯍꯥꯏꯅ ꯇꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ ꯇꯣꯟꯅ ꯉꯥꯏꯈꯣꯁꯦ ꯍꯥꯏꯔꯒ ꯄꯩꯁꯥ ꯄꯤ ꯂꯨꯁꯤꯌꯥ ꯆꯪꯂꯛꯑꯒ ꯉꯥꯏꯈꯣ ꯑꯩꯝꯇ ꯀꯦꯍꯧꯒꯦ ꯑꯉꯥꯡꯗꯨꯅ ꯑꯃꯨꯛ ꯆꯦꯁꯨ ꯌꯥꯎꯔꯒꯦ ꯍꯥꯏꯔꯣ ꯑꯩ ꯊꯟꯇ ꯀꯦꯖꯒꯦ ꯑꯁꯣꯏꯕ ꯇꯥꯛꯄꯤꯌꯣ ꯍꯣꯏ ꯀꯦꯌꯨꯁꯦ ꯍꯥꯏꯔꯒ ꯃꯥꯒ ꯀꯦꯅꯕ ꯄꯣꯠꯁꯤꯡꯗꯨ ꯍꯥꯡꯗꯣꯔꯛꯏ ꯂꯨꯁꯤꯌꯥ ꯃꯊꯟꯇ ꯌꯥꯝꯅ ꯁꯤꯝꯄꯜ ꯑꯣꯏꯅ ꯀꯦꯕ ꯄꯥꯝꯖꯕꯅꯤ ꯑꯗꯨꯅꯅꯤ ꯂꯨꯁꯤꯌꯥ ꯃꯊꯟꯇ ꯀꯦꯕ ꯍꯧꯏ ꯑꯉꯥꯡꯗꯨꯁꯨ ꯁꯤ ꯍꯥꯞꯆꯤꯜꯂꯨ ꯁꯤ ꯇꯧꯑꯣꯅ ꯇꯥꯛꯄꯤꯔꯤ ꯂꯨꯁꯤꯌꯥ ꯌꯥꯝꯅ ꯆꯝꯅ ꯐꯖꯊꯣꯛꯈ꯭ꯔꯦ ꯀꯦꯕ ꯂꯣꯏꯔꯗꯨꯅ ꯁꯥꯔꯤꯒ ꯐꯅꯦꯛꯀ ꯁꯦꯠꯀꯦꯅ ꯆꯪꯂꯛꯄꯗ ꯃꯃꯥꯅ ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯕ ꯍꯋꯥꯏꯃꯨꯕꯤ ꯃꯄꯥꯜꯒꯤ ꯃꯄꯥꯟ ꯅꯥꯏꯕ ꯐꯅꯦꯛꯇꯨꯒ ꯁ꯭ꯀꯥꯏ ꯕ꯭ꯂꯨ ꯂꯥꯏꯠ ꯀꯂꯔꯒꯤ ꯑꯉꯧꯕꯅ ꯄꯤꯛꯇꯛ ꯇꯧꯅ ꯍꯛꯂꯤꯕ ꯇꯥꯖ ꯃꯍꯜꯗꯨꯒ ꯌꯥꯝꯅ ꯆꯝꯅ ꯀꯔꯤꯃꯠꯇ ꯗꯤꯖꯥꯏꯟ ꯇꯧꯗꯕ ꯑꯉꯧꯕ ꯃꯆꯨꯒꯤ ꯕ꯭ꯂꯥꯎꯁꯇꯨꯅꯦ ꯉꯧꯔꯣꯛ ꯉꯧꯕ ꯄꯥꯝꯕꯣꯝꯗꯨꯅꯦ ꯃꯈꯨꯠ ꯑꯣꯏ ꯊꯪꯕꯗꯅ ꯌꯥꯝꯅꯁꯨ ꯆꯥꯎꯗꯕꯤ ꯒꯣꯜ ꯀꯂꯔꯒꯤ ꯘꯔꯤ ꯑꯃ ꯌꯥꯝꯅ ꯆꯝꯅ ꯐꯖꯈ꯭ꯔꯦ ꯂꯨꯁꯤꯌꯥ ꯂꯩꯀꯥꯏꯗꯨꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯂꯨꯁꯤꯌꯥꯗꯧꯅ ꯐꯖꯕ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯌꯦꯡꯂꯤꯈꯩ ꯄꯦꯟꯕ ꯅꯥꯏꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯀꯦꯕꯗ ꯌꯥꯝꯅ ꯄꯛꯆꯕ ꯁꯛꯇꯥ ꯇꯥꯏ ꯁꯣꯝꯗ ꯔꯥꯍꯨꯜꯅ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏ ꯍꯜꯂꯣ ꯊꯣꯛꯂꯛꯑꯕꯣ ꯑꯩ ꯆꯠꯂꯒꯦ ꯐꯅꯗꯤ ꯀꯨꯏꯔꯦ ꯉꯥꯏꯔꯛꯏꯁꯦ ꯊꯣꯛꯂꯛꯑꯦ ꯂꯝꯄꯥꯛꯇ ꯂꯩꯌꯦ ꯑꯗꯨꯗꯤ ꯆꯣꯡꯕ ꯌꯥꯎꯕ ꯀꯩꯗꯧꯒꯦ ꯃꯊꯪꯒꯤ ꯔꯥꯎꯟꯗꯒꯤ ꯌꯥꯎꯔꯛꯑꯒꯦ ꯔꯥꯍꯨꯜ ꯐꯣꯟꯗꯨ ꯐꯠ ꯀꯛꯏ ꯅꯦꯛꯁ ꯔꯥꯎꯟꯗ ꯂꯨꯁꯤꯌꯥ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯏ ꯔꯥꯍꯨꯜ ꯊꯥꯕꯜ ꯌꯥꯎꯗꯕꯤꯗ ꯂꯨꯁꯤꯌꯥꯅ ꯆꯣꯡꯉꯤꯕꯗꯨ ꯑꯣꯏꯅ ꯐꯣꯇꯣ ꯂꯧꯏ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯅꯨꯄꯥꯈꯩꯅ ꯂꯨꯁꯤꯌꯥꯕꯨ ꯄꯥꯏꯈꯤꯔꯝꯃꯤ ꯑꯗꯨ ꯎꯕꯗ ꯔꯥꯍꯨꯜ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯊꯥꯕꯜꯗꯨ ꯃꯊꯪꯒꯤ ꯔꯥꯎꯟꯗ ꯃꯥꯒꯤ ꯃꯄꯥ ꯂꯥꯛꯄ ꯉꯥꯏꯔꯤ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯄꯥꯏ ꯑꯗꯨ ꯎꯕꯗ ꯆꯤꯡꯊꯣꯛꯅꯤꯡꯕ ꯍꯥꯏꯕꯗꯣ ꯌꯧꯔꯕꯅꯤ ꯔꯥꯍꯨꯜꯗꯤ ꯅꯦꯛꯁ ꯔꯥꯎꯟꯗꯗꯤ ꯂꯨꯁꯤꯌꯥꯗꯣ ꯌꯥꯎꯔꯛꯇ꯭ꯔꯦ ꯔꯥꯍꯨꯜ ꯑꯗꯨ ꯎꯕꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯃꯥꯟꯕꯤꯅ ꯐꯣꯟ ꯂꯥꯛꯑꯦꯅꯦ ꯏꯕꯦꯝꯃ ꯂꯨꯁꯤꯌꯥ ꯐꯣꯟꯗꯨ ꯂꯧꯔꯒ ꯄꯥꯏꯈꯠꯂꯤ ꯔꯥꯍꯨꯜꯅ ꯊꯣꯛꯂꯛꯑꯣ ꯅꯣꯏ ꯇꯣꯟꯒ ꯄꯨꯟꯅ ꯋꯥꯔꯦ ꯇꯣꯛꯑꯣꯒꯦ ꯌꯨꯝꯗ ꯆꯪꯉꯒꯦ ꯊꯣꯛꯂꯛꯑꯣ ꯑꯝꯇ ꯇꯣꯟ ꯊꯥꯕꯜ ꯌꯥꯎꯔꯤꯌꯦ ꯀꯧꯊꯣꯔꯛꯑꯣ ꯂꯨꯁꯤꯌꯥ ꯍꯣꯏ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯊꯝꯃꯤ ꯂꯨꯁꯤꯌꯥꯅ ꯇꯣꯟꯗꯨ ꯀꯧꯊꯣꯛꯂꯨꯔꯒ ꯔꯥꯍꯨꯜꯅ ꯂꯩꯕ ꯑꯗꯣꯝꯗ ꯂꯥꯛꯑꯝꯃꯤ ꯔꯥꯍꯨꯜꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯑꯝꯃꯤ ꯔꯥꯍꯨꯜꯅ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯗꯨꯀꯥꯟꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯇꯣꯟꯗ ꯆꯥꯅꯤꯡꯕꯗꯨ ꯈꯜꯂꯣꯅ ꯍꯥꯏꯔꯝꯃꯤ ꯇꯣꯟꯅ ꯌꯥꯔꯅꯤꯌꯦ ꯌꯥꯝꯕꯨꯡ ꯔꯥꯍꯨꯜ ꯂꯨꯁꯤꯌꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯑꯄꯥꯝꯕ ꯈꯜꯂꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛꯅ ꯁꯥꯏꯟ ꯇꯧꯔꯛꯏ ꯂꯨꯁꯤꯌꯥ ꯏꯪ ꯇꯞꯅ ꯌꯥꯔꯅꯤꯌꯦ ꯑꯩꯒꯤꯗꯤ ꯗꯥ ꯔꯥꯍꯨꯜ ꯂꯨꯁꯤꯌꯥꯒꯤ ꯃꯑꯣꯡꯗꯨꯗ ꯑꯣꯏꯔꯔꯣꯏ ꯈꯪꯂꯕ ꯔꯥꯍꯨꯜꯅ ꯃꯥꯅ ꯑꯣꯏꯅ ꯗꯨꯀꯥꯟꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯀꯀꯥ ꯊꯛꯅꯕ ꯑꯏꯪꯕ ꯑꯅꯤꯈꯛꯇ ꯄꯤꯕꯤꯌꯨꯕ ꯍꯥꯟꯅ ꯗꯨꯀꯥꯟ ꯐꯝꯂꯤꯕ ꯅꯨꯄꯥꯗꯨꯅ ꯐ꯭ꯔꯤꯖꯇꯒꯤ ꯊꯛꯅꯕ ꯑꯏꯪꯕ ꯍꯩ ꯃꯍꯤꯗꯨ ꯂꯧꯊꯣꯛꯂꯒ ꯔꯥꯍꯨꯜꯗ ꯄꯤꯔꯝꯃꯤ ꯁꯦ ꯏꯕꯨꯡꯉꯣ ꯁꯤꯗ ꯂꯩꯔꯦ ꯔꯥꯍꯨꯜ ꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯑꯒ ꯇꯣꯟ ꯁꯦ ꯈꯔ ꯏꯪꯅꯕ ꯊꯛꯎꯁꯦ ꯇꯣꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯌꯥꯝꯕꯨꯡ ꯔꯥꯍꯨꯜ ꯅꯣꯛꯐꯦꯠ ꯂꯨꯁꯤꯌꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯁꯦ ꯊꯛꯑꯣ ꯋꯥꯔꯝꯂꯅꯤ ꯂꯨꯁꯤꯌꯥ ꯇꯞꯅ ꯂꯧꯏ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯛꯏ ꯔꯥꯍꯨꯜꯁꯨ ꯑꯃꯨꯛ ꯗꯨꯀꯥꯟꯗꯨꯗ ꯆꯪꯈꯤ ꯃꯤꯅꯠ 4ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯨꯁꯤꯌꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯒ ꯑꯆꯥꯄꯣꯠ ꯈꯥꯎ 2ꯗꯨ ꯄꯤꯔꯛꯏ ꯁꯦ ꯀꯩꯅꯣ ꯁꯤꯕꯣ ꯀꯩꯒꯤ ꯂꯩꯔꯤꯅꯣ ꯗꯥ ꯔꯥꯍꯨꯜ ꯄꯩꯁꯥ ꯇꯤꯡꯅꯅꯕ ꯀꯩꯒꯤ ꯇꯤꯡꯕꯅꯣꯍꯦ ꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯇꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯥꯒꯤ ꯋꯥꯂꯦꯠꯇꯒꯤ ꯂꯨꯄꯥ 2,000 ꯆꯞꯄꯤꯗꯨ ꯂꯧꯊꯣꯛꯂꯒ ꯁꯦ ꯁꯤꯅ ꯅꯪꯒꯤ ꯅꯥꯀꯊꯦꯡꯅꯤ ꯇꯣꯟ ꯄꯩꯁꯥꯗꯨ ꯂꯧꯗ꯭ꯔꯤꯉꯩꯗ ꯂꯨꯁꯤꯌꯥꯗ ꯌꯦꯡꯉꯤ ꯂꯨꯁꯤꯌꯥꯅ ꯂꯧꯒꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛ ꯍꯥꯏꯔꯛꯏ ꯔꯥꯍꯨꯜꯁꯨ ꯃꯇꯧꯗꯨ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯉꯥꯡꯗ ꯑꯩꯅ ꯌꯥꯎꯁꯪꯒꯤ ꯄꯩꯁꯥ ꯄꯤꯕꯁꯤꯗ ꯂꯧꯒꯅꯨꯅ ꯁꯥꯏꯟ ꯇꯧꯔꯤꯗꯣ ꯌꯥꯝ ꯂꯧꯍꯟꯅꯤꯡꯗꯕꯩ ꯋꯥꯔꯣ ꯂꯨꯁꯤꯌꯥ ꯂꯠ ꯇꯧꯔꯗꯨꯅ ꯅꯠꯇꯤꯌꯦ ꯗꯥ ꯔꯥꯍꯨꯜꯅ ꯑꯆꯥꯄꯣꯠꯁꯨ ꯃꯌꯥꯝ ꯂꯩꯕꯤꯔꯁꯤꯗꯤ ꯄꯩꯁꯥꯗꯨꯗꯤ ꯄꯤꯗ꯭ꯔꯁꯨ ꯌꯥꯔꯦ
ꯑꯆꯥꯄꯣꯠꯇꯨꯅ ꯁꯨꯝ ꯂꯩꯕꯅꯤ ꯄꯩꯁꯥꯁꯤꯅ ꯌꯥꯎꯁꯪꯒꯤ ꯄꯤꯕꯅꯤ ꯍꯣꯏ ꯔꯥꯍꯨꯜ ꯇꯣꯟꯗ ꯄꯩꯁꯥꯗꯨ ꯄꯤꯔꯕ ꯇꯨꯡꯗ ꯂꯨꯁꯤꯌꯥꯗ ꯑꯃꯨꯛ ꯄꯤꯔꯛꯏ ꯁꯦ ꯑꯗꯨꯝ ꯊꯝꯖꯤꯜꯂꯨ ꯀꯥꯏꯊꯣꯛꯀꯅꯨ ꯂꯨꯁꯤꯌꯥ ꯇꯞꯅ ꯄꯩꯁꯥꯗꯨ ꯂꯧꯔꯒ ꯍꯣꯏ ꯀꯥꯏꯊꯣꯛꯑꯣꯏꯒꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯅꯣꯏꯁꯨ ꯐꯖꯅ ꯆꯪꯂꯨꯀꯣ ꯑꯩ ꯌꯧꯕꯒ ꯍꯥꯏꯔꯛꯀꯦ ꯍꯣꯏ ꯗꯥ ꯔꯥꯍꯨꯜ ꯐꯖꯅ ꯆꯠꯂꯣ ꯑꯩꯈꯣꯏꯁꯨ ꯆꯪꯂꯒꯦ ꯔꯥꯍꯨꯜ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯂꯨꯁꯤꯌꯥꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯗꯨꯒ ꯃꯌꯨꯝꯗ ꯆꯪꯂꯛꯂꯒ ꯔꯥꯍꯨꯜꯒꯤ ꯃꯦꯁꯦꯖ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯔꯥꯍꯨꯜ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯂꯨꯁꯤꯌꯥꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯛꯂꯝꯃꯤ ꯑꯩ ꯌꯨꯝ ꯌꯧꯔꯦ ꯍꯣꯏ ꯑꯗꯨꯗꯤ ꯄꯣꯊꯥꯔꯣ ꯗꯥ ꯔꯥꯍꯨꯜ ꯍꯣꯏ ꯄꯣꯊꯥꯔꯒꯦ ꯒꯨꯗ ꯅꯥꯏꯠ ꯅꯪꯁꯨ ꯇꯨꯝꯊꯣꯛꯑꯣ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯖꯤꯟꯈꯤꯔꯝꯃꯤ ꯖꯦꯅꯤꯐꯔꯅꯁꯨ ꯔꯥꯍꯨꯜꯗ ꯃꯦꯁꯦꯖ ꯑꯗꯨꯝ ꯅꯣꯡꯃ ꯀꯥꯡꯗꯅ ꯊꯥꯔꯝꯃꯤ ꯑꯗꯨꯕꯨ ꯔꯥꯍꯨꯜꯅꯗꯤ ꯃꯔꯨ ꯑꯣꯏꯕ ꯈꯛ ꯅꯠꯇꯅ ꯄꯥꯛꯅ ꯍꯜꯂꯝꯗꯦ ꯖꯦꯅꯤꯐꯔꯒꯤ ꯌꯨꯝꯗꯅꯤ ꯖꯦꯅꯤꯐꯔ ꯃꯄꯥ ꯖꯦꯠꯂꯤꯗ ꯅꯤꯡꯉꯥꯏ ꯀꯟꯅ ꯇꯧꯔꯤ ꯄꯥꯕꯨꯡ ꯅꯪꯒꯤ ꯆꯤꯔꯥꯏꯗꯣ ꯑꯩ ꯕꯔꯊꯗꯦ ꯅꯪꯅꯕ ꯈꯔ ꯊꯥꯖꯤꯟꯁꯦꯕ ꯇꯥꯡꯃꯟꯈ꯭ꯔꯦ ꯍꯥꯏꯕ ꯅꯃꯥꯏ ꯀꯥꯏꯗ ꯄꯥꯟꯒꯦ ꯈꯪꯗ꯭ꯔꯦ ꯃꯤꯅ ꯆꯤꯔꯥꯏ ꯇꯥꯡꯅ ꯀꯧꯔꯤꯗꯣ ꯀꯧꯗꯅꯕ ꯀꯣ ꯄꯥꯕꯨꯡ ꯖꯦꯠꯂꯤ ꯃꯥꯒꯤ ꯃꯀꯣꯛ ꯑꯇꯥꯡꯕꯗꯨꯗ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯅꯥꯜꯂꯒ ꯌꯦꯡꯉꯤ ꯑꯗꯨꯒ ꯇꯥꯡꯗꯤ ꯇꯥꯡꯂꯕ ꯖꯥꯠꯅꯤꯍꯦ ꯑꯩꯒꯤ ꯆꯤꯔꯥꯏꯁꯤꯁꯨ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯥꯡꯂꯛꯑꯕꯅꯤ ꯅꯃꯥꯅ ꯉꯥꯎꯈ꯭ꯔꯤꯗꯣ ꯅꯄꯥ ꯑꯩꯒꯤ ꯑꯇꯥꯡꯕ ꯆꯤꯔꯥꯏꯁꯤꯗꯅꯤꯅꯦ ꯍꯣꯏ ꯑꯗꯣ ꯄꯥꯕꯨꯡ ꯑꯩꯒꯤ ꯕꯔꯊꯗꯦꯁꯦ ꯏꯝꯐꯥꯜ ꯍꯣꯇꯦꯜꯗ ꯇꯧꯁꯦ ꯑꯗꯨꯒ ꯃꯉꯥꯜꯕꯦꯟ ꯑꯣꯏꯅ ꯇꯧꯁꯦꯕ ꯀꯣ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯑꯦꯗꯚꯥꯟꯁ ꯕꯨꯀꯤꯡ ꯇꯧꯔꯁꯦꯕ ꯃꯣꯏꯒꯤꯗꯣ ꯐꯪꯅꯗꯕꯅꯤ ꯍꯣꯏ ꯇꯧꯁꯤ ꯏꯄꯥꯅ ꯐꯅꯕ ꯁꯤꯜꯂꯒꯦ ꯏꯆꯥꯒꯤꯗꯤ ꯖꯦꯅꯤꯐꯔ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯁꯨꯝ ꯇꯧꯗꯨꯅ ꯖꯦꯠꯂꯤꯅ ꯃꯆꯥꯒꯤꯗꯃꯛ ꯃꯉꯥꯜꯕꯦꯟ ꯑꯇꯩ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯂꯣꯏꯅ ꯅꯦꯛꯈ꯭ꯔꯕꯅꯤ ꯖꯦꯅꯤꯐꯔꯅꯁꯨ ꯕꯔꯊꯗꯦ ꯄꯥꯔꯇꯤꯗꯨꯗ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯅ ꯏꯟꯚꯥꯏꯠ ꯇꯧꯕꯗ ꯔꯥꯍꯨꯜꯗꯁꯨ ꯇꯧꯔꯝꯃꯤ ꯖꯦꯅꯤꯐꯔ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯃꯦꯔꯤꯒ ꯔꯥꯍꯨꯜꯒꯤ ꯌꯨꯝꯗ ꯕꯔꯊꯗꯦ ꯏꯟꯚꯥꯏꯇꯦꯁꯟꯗꯨ ꯄꯤꯕ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯖꯦꯅꯤꯐꯔ ꯌꯨꯝꯗꯨꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯤ ꯂꯩꯕ꯭ꯔꯥꯅ ꯍꯪꯂꯤ ꯑꯣ ꯃꯤ ꯂꯩꯕ꯭ꯔꯣ ꯌꯥꯝꯕꯨꯡ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯂꯤꯟꯊꯣꯏꯁꯤꯅ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ ꯀꯅꯥ ꯍꯪꯕꯤꯒꯗꯕꯅꯣ ꯌꯥꯝꯕꯨꯡ ꯂꯩꯈꯤꯕ꯭ꯔꯥ ꯃꯥꯒ ꯑꯝꯇ ꯎꯅꯖꯒꯦ ꯑꯣ ꯑꯗꯣ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯗꯤ ꯂꯩꯇꯤꯌꯦ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯩꯕꯅꯦ ꯑꯅꯝꯕ ꯃꯇꯝꯗ ꯑꯣ ꯑꯗꯨ ꯑꯣꯏꯗꯤ ꯍꯣꯔꯦꯟ ꯌꯥꯝꯕꯨꯡ ꯂꯥꯛꯑꯒ ꯖꯦꯅꯤꯐꯔꯅ ꯕꯔꯊꯗꯦꯒꯤ ꯏꯟꯚꯥꯏꯇꯦꯁꯟ ꯊꯅꯝꯃꯦꯅ ꯍꯥꯏꯕꯤꯌꯨꯀꯣ ꯁꯤ ꯍꯥꯏꯔꯒ ꯀꯥꯔꯠꯇꯨ ꯂꯤꯟꯊꯣꯏꯁꯤꯅꯥꯗ ꯄꯤꯔꯝꯃꯤ ꯂꯤꯟꯊꯣꯏꯁꯤꯅꯥꯁꯨ ꯀꯥꯔꯠꯇꯨ ꯂꯧꯔꯒ ꯍꯣꯏ ꯍꯥꯏꯖꯒꯦ ꯁꯣꯏꯗꯅ ꯖꯦꯅꯤꯐꯔꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯔꯥꯍꯨꯜꯗ ꯇꯦꯛꯁ ꯑꯃ ꯏꯔꯒ ꯊꯥꯔꯝꯃꯤ ꯌꯥꯝꯕꯨꯡꯁꯦ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕꯕꯨꯗꯤ ꯃꯥꯜꯂꯦ ꯑꯗꯣ ꯑꯩ ꯉꯁꯥꯏ ꯌꯥꯝꯕꯨꯡ ꯍꯣꯏꯗ ꯂꯥꯛꯑꯝꯃꯤ ꯑꯩꯒꯤ ꯕꯔꯊꯗꯦꯒꯤ ꯏꯟꯚꯥꯏꯇꯦꯁꯟ ꯀꯥꯔꯠ ꯊꯅꯝꯕꯅꯤ ꯃꯤꯅꯠ 10ꯃꯨꯛ ꯂꯩꯔꯒ ꯃꯦꯁꯦꯖ ꯑꯗꯨꯒꯤ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯏ ꯍꯣꯏ ꯊꯕꯛꯄꯨꯗꯤ ꯈꯔ ꯆꯤꯜꯂꯤ ꯑꯗꯣ ꯂꯥꯛꯇꯤ ꯂꯥꯛꯀꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯕꯦꯟꯒꯤ ꯄꯨꯂꯞ ꯑꯣꯏꯅ ꯂꯥꯛꯀꯅꯤ ꯑꯗ ꯑꯗꯨꯝ ꯃꯄꯨꯡ ꯐꯥꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯃꯤꯟꯅꯔꯁꯤ ꯌꯥꯝꯕꯨꯡ ꯍꯥꯟꯅ ꯂꯥꯛꯑꯣ ꯀꯦꯛ ꯀꯛꯄ ꯀꯩꯀꯥꯗꯣ ꯑꯝꯇ ꯅꯪꯉꯔꯣꯏꯌꯦ ꯑꯗꯨꯗꯤ ꯉꯟꯅ ꯂꯥꯛꯎꯀꯣ ꯌꯥꯔꯣꯏꯀꯣ ꯌꯥꯝꯕꯨꯡ ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯁꯤꯅꯤ ꯂꯥꯛꯀꯗꯕꯅꯤꯀꯣ ꯂꯞ ꯁꯥꯏꯟꯒꯤ ꯏꯃꯣꯖꯤ 2 ꯑꯃꯁꯨ ꯍꯥꯞꯆꯤꯜꯂꯤ ꯌꯥꯔꯣꯏꯃꯤ ꯅꯪꯕꯨ ꯑꯩ ꯍꯥꯏꯔꯛꯑꯒꯦ ꯑꯗꯣ ꯊꯦꯡꯛꯌꯨ ꯏꯟꯚꯥꯏꯠ ꯇꯧꯕꯤꯔꯛꯄꯒꯤ ꯍꯣꯏ ꯀꯩꯅꯣ ꯇꯧꯊꯣꯛꯆꯔꯨꯔꯣ ꯅꯪꯁꯨ ꯖꯦꯅꯤꯐꯔ ꯔꯥꯍꯨꯜꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯅ ꯑꯃꯨꯛꯇꯣꯏꯕ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯍꯣꯏ ꯌꯥꯝꯕꯨꯡ ꯀꯥꯏꯅ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯝꯃꯤ ꯃꯇꯝꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯔꯝꯗꯦ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤ ꯅꯤꯅꯤ ꯍꯧꯈꯤ ꯖꯦꯅꯤꯐꯔꯒꯤ ꯕꯔꯊꯗꯦ ꯅꯨꯃꯤꯠꯅꯤ ꯖꯦꯅꯤꯐꯔ ꯀꯦꯕ ꯌꯥꯕ ꯀꯦꯊꯔꯛꯏ ꯃꯥꯗꯤ ꯋꯥꯈꯜ ꯑꯃꯗꯅꯤ ꯃꯦꯔꯤꯁꯨ ꯐꯣꯟ ꯇꯧꯗꯨꯅ ꯉꯟꯅ ꯂꯥꯛꯍꯜꯂꯤ ꯃꯦꯔꯤ ꯃꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯩ ꯃꯦꯔꯤꯅ ꯌꯥꯝ ꯐꯖꯔꯦ ꯉꯥꯎꯔꯅꯤ ꯌꯥꯔꯦ ꯑꯁ ꯈꯪꯗꯦꯗ ꯃꯣꯏ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯏꯝꯐꯥꯜ ꯍꯣꯇꯦꯜ ꯇꯝꯅ ꯂꯥꯛꯂꯤ ꯋꯦꯇꯔ ꯃꯌꯥꯝꯅ ꯑꯦꯔꯦꯟꯖ ꯇꯧꯗꯨꯅ ꯂꯣꯏꯅ ꯂꯩꯔꯝꯂꯦ ꯖꯦꯅꯤꯐꯔꯅ ꯌꯥꯝꯃꯟꯗꯗꯅ ꯃ꯭ꯌꯨꯖꯤꯛ ꯕꯦꯟꯒꯤ ꯃꯤꯗꯣ ꯂꯥꯛꯑꯒ ꯀꯦꯛꯇꯣ ꯀꯛꯁꯦꯅ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯤ ꯆꯥꯅꯕꯁꯤꯡꯗꯨꯗꯤ ꯇꯦꯕꯜꯗ ꯂꯣꯏꯅ ꯊꯝꯃꯤ ꯕꯦꯟꯒꯤ ꯃꯤꯁꯨ ꯂꯣꯏꯅ ꯂꯥꯛꯅꯔꯦ ꯑꯗꯨꯒ ꯃꯣꯏꯒꯤꯗꯣ ꯁꯦꯝ ꯁꯥꯕ ꯍꯧꯏ ꯔꯥꯍꯨꯜꯁꯨ ꯌꯥꯎꯔꯤ ꯔꯥꯍꯨꯜ ꯖꯦꯅꯤꯐꯔꯒꯤ ꯃꯅꯥꯛꯇ ꯆꯪꯕꯤꯕ ꯅꯠꯇꯦ ꯀꯩꯀꯩ ꯁꯦꯝ ꯁꯥꯕꯗꯣ ꯂꯣꯏꯁꯤꯜꯂꯤ ꯂꯣꯏꯕꯒ
invitation ama piraabani na phajade haiduna cookie gi hamper ama leirakpadu puraga Jennifer gi manakta lai. Packing yamna phajana tawi kauna na saba basket tu da hapai makhal kaya gi cookie ngaktani. Rahul na happy birthday hairaga Jennifer da pi adugi chance lauraga Mary photo mayam kapchili. Jennifer su thank you yambo. Hoi tawruba khuding mai pakpa oroi chansidi. Hairam laga stage lom da lakli. Jennifer Rahul na piram liba gift tu haiphet yengjaraga nokchai. Jetlina lao macha thobi cake ase. Asum tawduna cake kakpa khotpa loina loiri ben gi mayam dusu amamam to oina illi Rahul gi papa yorakpada Rahul na ai cake chabe adi. Jennifer na kai gya. Rahul Jennifer gi makhut to haiphet pairaga yaga tho hairaga Jennifer gi makhut tu na Jennifer masada oina inhanjai ai gi saruksu yauna charuko adugumba tanja ngairiba Merina magi maruki photo mayam ama lahori isai su yamna nungaikhre Jennifer mama mapa miyam tinbanina karan tawba yadabanina kaimta tawdre asum ingna magi birthday du losili Rahul hoi Stelon hoi su chatna bathoglai Jennifer na yambo amta ngaikhu hairaga red rose bouquet ama pirai sina kaigi lawda lawba kona phone da hairage ba birthday na nangi oiraga hoi hairaga mayam mangda phajadre khana lawsilai adubu Rahul Jennifer da kaimta hairamde Mary so adum magi camera duga photo kapa lepte Mary na yambung noini photo kapi ge Jennifer khangdaba saraga yai kapiyo yambo photo amda kapmina se Stelon Rahul gi matawdu ubada nokning bana di loirabani hainadabagi sakto Rahul na bye akhoi punna kapslao haini hairoi khangdabi Jennifer ni yamung akhoi ni hanamda kapkiseba aduga dadasiga punna mukapse asum tawdana photo kapminai Rahul na akhoi mu chatlo ki ge dudi thengani Jennifer su hayambung pharin yobaga hairau ko Rahul su hoi di hairami Stelona sak phajaba phawa midi yade ko nupi na ga ngawnai ko se Rosinoi chanda piyo nagi chanlai dro haise kai lagino yumda pusaningde natraga lambi dara kai danum thanamo angang ni kaina direct like shupa gi di haide iranga tawradana ngasai gift lairakdana gift kyam pi gi daine one yum tan na invitation ga thin balai aduda phajamandrena cooking ngaktani leira ido angang ni na kainom pi dradi phajadrena khangna basuna taba invite ga thin bala adana I yam kari bane yari bungo nupi do phone no koyo lot na thamoi da kana su khanganda na koi du sharu nang na lot linen tawri do na taw aina di loina uraba taning de gomta nupi ne na apam amta laite adugini nga ki oina loin tawi haiphet yengbada aduna pamdaba Stelona yari bundu na yum yaure lehoro hayeng sidu de thengnarasi Rahul su hoi haiduna lehore Rahul hek yaubaga iruja thoi loiraga phamungda changlakpada ebida changubani Rahul ngakna khangyeng yengi aduga comment mayam do amuk pai khara amana yamna chanai khara amana chanade nupa se pamui Instada muk changui chap mane Rahul makok to kanna paishalaga as ai diba loiredana adui ngangdo yam ngamdori Rahul bu ngaujaba nupi macha kaya amadi ningba kainari Stelon Rahul da call tawrai Rahul sapat paikhatli Stelona itai bungo ubirabo viral chatlene hoi kamai tawduino phajana nupi macha du da hayo ka ona photo mayam do nangna mu social media da nangi haunabido ka pido tawruni nupi masa du ikai mandana suicide amuk tawramni aduna nangi mi chithiba oini bai ai di story da thagake tawrini nangi wakhal khandabi thabak to tawrakano hoi tawroiba
ꯊꯝꯃꯣ ꯑꯩ ꯍꯥꯏꯔꯒꯦ ꯑꯗꯨꯒ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯀꯦ ꯍꯣꯏ ꯍꯥꯏꯔꯛꯑꯣ ꯔꯥꯍꯨꯜ ꯖꯦꯅꯤꯐꯔꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯔꯤꯡ 2-3 ꯆꯠꯄꯒ ꯄꯥꯏꯔꯛꯏ ꯍꯜꯂꯣ ꯍꯜꯂꯣ ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯣ ꯌꯥꯝꯕꯨꯡ ꯌꯧꯔꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯀꯩꯝ ꯇꯧꯗꯦꯗ ꯅꯪ ꯉꯁꯥꯏꯒꯤ ꯐꯣꯇꯣꯗꯣ ꯌꯥꯝꯕꯨꯡꯗ ꯑꯝꯇ ꯊꯥꯔꯛꯀꯦꯔꯣ ꯍꯣꯏ ꯊꯥꯔꯛꯀꯦ ꯉꯁꯥꯏꯒꯤ ꯀꯦꯃꯦꯔꯥꯗꯣ ꯅꯪꯒꯤꯔꯣ ꯃꯥꯅꯦ ꯑꯣ ꯑꯗꯣ ꯅꯪꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯤꯗꯣ ꯅꯪꯅꯗꯤ ꯆꯝꯅ ꯊꯥꯒꯠꯂꯝꯕ ꯌꯥꯏ ꯑꯗꯣ ꯌꯥꯝꯕꯨꯡꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯌꯥꯝꯕꯅꯤꯅ ꯈꯤꯇꯪ ꯐꯖꯗꯦꯕ ꯀꯣ ꯀꯣꯟꯅ ꯐꯖꯅ ꯊꯥꯒꯠꯁꯦꯕ ꯀꯛꯑꯣ ꯍꯥꯏꯔꯣ ꯌꯥꯝꯕꯨꯡ ꯍꯣꯏ ꯌꯥꯝꯕꯨꯡ ꯑꯗꯨꯝ ꯂꯩꯖꯁꯅꯨꯗ ꯑꯩꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯗꯦꯅꯤ ꯑꯗꯨꯒ ꯌꯥꯝꯕꯨꯡ ꯉꯁꯥꯏ ꯑꯩꯅ ꯔꯦꯗ ꯔꯣꯁ ꯄꯤꯕꯗꯣ ꯃꯔꯝ ꯈꯪꯗ꯭ꯔꯣ ꯖꯦꯅꯤꯐꯔꯗꯤ ꯐꯣꯟꯗꯣ ꯔꯥꯍꯨꯜꯅ ꯇꯧꯔꯛꯑꯕꯅꯤ ꯈꯟꯅ ꯆꯥꯟꯁ ꯂꯧꯁꯤꯜꯂꯤ ꯌꯥꯝꯕꯨꯡꯒꯤ ꯈꯪꯅꯕ ꯂꯩꯕ꯭ꯔꯣ ꯔꯥꯍꯨꯜꯗꯤ ꯏ ꯀꯥꯕꯅ ꯂꯣꯏꯔꯕꯅꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯇꯧꯅꯤꯡꯉꯕꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯃꯥꯒꯤ ꯃꯔꯨꯞꯅ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯏꯆꯟ ꯅꯅꯝꯁꯤ ꯂꯩꯌꯦ ꯌꯥꯝꯕꯨꯡꯗꯤ ꯑꯗꯣ ꯅꯅꯝꯁꯤꯒ ꯅꯣꯡꯃ ꯈꯪꯅꯍꯟꯒꯦꯀꯣ ꯀꯗꯔ ꯇꯧꯔꯤꯅꯤ ꯈꯪꯉꯤ ꯌꯥꯝꯕꯨꯡ ꯌꯥꯝꯕꯨꯡꯒ ꯀꯣꯏꯅꯕ ꯅꯨꯄꯤ ꯂꯩꯇꯦ ꯍꯥꯏꯕ ꯈꯪꯉꯤ ꯑꯩ ꯍꯣꯏ ꯅꯪꯅ ꯀꯗꯔ ꯑꯣꯏꯅ ꯈꯜꯂꯁꯨ ꯑꯩꯒꯤꯗꯤ ꯂꯩꯌꯦ ꯅꯪꯒꯤ ꯐꯣꯇꯣꯗꯣ ꯅꯅꯝꯁꯤꯅ ꯎꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯗꯨꯅ ꯑꯝꯇ ꯀꯛꯎꯕ ꯀꯣ ꯌꯥꯝꯕꯨꯡ ꯊꯝꯃꯦꯀꯣ ꯃꯔꯝ ꯃꯣꯛꯄꯅꯤ ꯆꯟꯗꯤ ꯖꯦꯅꯤꯐꯔ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯅꯪꯒꯤ ꯅꯨꯄꯤꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯗꯅ ꯑꯗꯨꯅꯤ ꯍꯦꯟꯅ ꯑꯗꯨꯝ ꯑꯞꯂꯣꯗ ꯇꯧꯒꯦ ꯍꯥꯏꯔꯒ ꯐꯣꯇꯣ ꯃꯌꯥꯝ ꯑꯃ ꯑꯞꯂꯣꯗ ꯇꯧꯁꯤꯜꯂꯤ ꯀꯅꯥꯒꯤ ꯐꯣꯂꯣꯋꯔ ꯌꯥꯝꯕ ꯄꯦꯖ ꯐꯦꯛ ꯑꯦꯀꯥꯎꯟꯠꯁꯤꯡꯗ ꯖꯦꯅꯤꯐꯔ ꯇꯦꯛ ꯄꯪꯇꯧꯗ ꯇꯧꯁꯤꯜꯂꯤ ꯑꯅꯤꯁꯦ ꯌꯥꯝꯅ ꯆꯥꯅꯩ ꯀꯣꯏꯅꯔꯣ ꯀꯥꯏꯅꯒ ꯀꯃꯦꯟꯇꯒ ꯍꯥꯏꯔꯛꯄꯗꯣ ꯏꯟꯁꯇꯥꯗꯁꯨ 10K ꯂꯩꯕꯗꯨ ꯐꯠ ꯂꯥꯎꯅ ꯍꯥꯏꯒꯠꯂꯛꯏ ꯐꯣꯂꯣꯋꯔꯁꯨ ꯐꯣꯂꯣꯋꯔ ꯃꯌꯥꯝꯁꯤꯅ ꯂꯣꯏꯔꯦ ꯑꯗꯨ ꯎꯔꯒ ꯖꯦꯅꯤꯐꯔꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯔꯥꯍꯨꯜꯗꯤ ꯏ ꯀꯥꯕꯗ ꯂꯣꯏꯔꯦ ꯁ꯭ꯇꯦꯂꯣꯟꯗ ꯐꯣꯟ ꯇꯧꯏ ꯔꯥꯍꯨꯜꯅ ꯀꯛꯑꯣꯗꯤ ꯍꯥꯏꯈ꯭ꯔꯕꯅꯤ ꯀꯩꯝ ꯀꯥꯏꯗꯦꯁꯦ ꯀꯦꯞꯁꯟꯗꯣ ꯐꯖꯗꯦ ꯍꯥꯏꯕ ꯐꯣꯇꯣꯗꯨꯕꯨꯗꯤ ꯀꯥꯏꯗꯤ ꯅꯪꯅ ꯐꯖꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯅꯅꯝꯁꯤꯅ ꯎꯔꯗꯤ ꯐꯖꯗꯦꯅ ꯍꯥꯏꯈꯤꯕꯅꯤ ꯑꯦ ꯀꯥꯏꯗꯩ ꯅꯅꯝꯁꯤꯅꯣ ꯂꯩ ꯂꯩꯇꯕ ꯄꯪꯍꯥꯏ ꯍꯥꯏꯖꯜꯂꯤꯅꯤ ꯀꯩꯅꯣ ꯄꯦꯜꯂꯕꯅꯤ ꯑꯁ ꯀꯦꯞꯁꯟꯗꯣ ꯂꯧꯊꯣꯛꯑꯣꯅ ꯍꯥꯏꯍꯧꯗ꯭ꯔꯦ ꯐꯣꯇꯣ ꯊꯥꯒꯠꯂꯁꯨ ꯌꯨ ꯑꯥꯔ ꯃꯥꯏꯟ ꯑꯥꯏ ꯑꯦꯝ ꯌꯣꯔ ꯁ꯭ꯋꯤꯠ ꯍꯥꯔꯠ ꯀꯥꯏꯅ ꯂꯞ ꯏꯃꯣꯖꯤ ꯃꯌꯥꯝꯗꯨꯒ ꯁꯤꯅꯤꯍꯦ ꯚꯥꯏ ꯑꯩ ꯂꯣꯏꯔꯦ ꯌꯥꯔꯦꯁꯦ ꯀꯩꯝ ꯈꯟꯖꯜꯂꯨꯔꯅꯨ ꯇꯨꯝꯃꯒꯦ ꯍꯌꯦꯡ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯣꯏ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯚꯥꯏꯔꯦꯜꯗꯤ ꯐꯖꯅ ꯆꯠꯂꯝꯃꯅꯤꯅꯦ ꯆꯠꯅꯤꯡ ꯆꯠꯆꯖꯅꯨ ꯑꯩꯒꯤꯗꯤ ꯊꯋꯥꯏ ꯃꯆꯥ ꯂꯩꯖꯔꯤꯀꯣ ꯀꯩꯕ ꯍꯨꯔꯥꯟꯕ ꯀꯩꯝ ꯍꯥꯏꯗꯦ ꯇꯨꯝꯃꯁꯦ ꯒꯨꯗ ꯅꯥꯏꯠ ꯁꯣꯝꯗꯅ ꯂꯨꯁꯤꯌꯥꯗꯨ ꯊꯕꯛ ꯈꯔ ꯇꯧꯕ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯐꯣꯟꯗꯣ ꯑꯃꯨꯛ ꯄꯥꯏꯈꯠꯂꯒ ꯐꯃꯨꯡꯗ ꯍꯤꯞꯊꯩ ꯇꯣꯟꯒꯤ ꯃꯦꯁꯦꯖ ꯑꯃ ꯂꯩꯔꯝꯃꯤ ꯑꯦꯕꯤꯒ ꯏꯟꯁꯇꯥꯒꯗꯨ ꯎꯔꯨꯕ ꯆꯦ ꯍꯥꯟꯅ ꯍꯥꯏꯖꯕꯅꯤꯀꯣ ꯑꯩꯗꯤ ꯆꯦꯒꯤ ꯅꯤꯡꯕ ꯀꯥꯏꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯌꯥꯔꯛꯇ ꯇꯥꯔꯝꯃꯅꯤꯅꯦ ꯑꯗꯨ ꯎꯕꯒ ꯂꯨꯁꯤꯌꯥ ꯑꯦꯕꯤꯗ ꯍꯥꯟꯅ ꯆꯪꯉꯤ ꯇꯞꯅ ꯃꯊꯪ ꯃꯊꯪ ꯎꯔꯛꯏ ꯐꯣꯇꯣꯗꯨ ꯎꯕꯗ ꯈꯪꯍꯧꯗꯅ ꯀꯗꯣꯝꯗꯒꯤꯅꯣ ꯈꯥꯝꯕ ꯅꯪꯍꯧꯗ ꯆꯦꯟꯊꯔꯛꯂꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯀꯃꯦꯟ ꯃꯌꯥꯝꯗꯨ ꯎꯔꯨꯕꯅ ꯍꯦꯟꯅ ꯃꯥꯕꯨ ꯋꯥꯍꯜꯂꯤ ꯃꯊꯟꯇ ꯃꯈꯣꯜ ꯊꯣꯛꯅꯗꯤ ꯀꯞꯄ ꯉꯝꯖꯗ ꯊꯃꯣꯏꯗ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯆꯔꯛꯏ ꯑꯗꯨꯒ ꯃꯊꯟꯇ ꯁꯣꯟꯖꯩ ꯑꯩꯅ ꯀꯩ ꯑꯣꯏꯗꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯣꯏꯅꯣ ꯂꯣꯏꯅꯃꯛ ꯄꯨꯝꯅꯃꯛ ꯃꯉꯣꯟꯗꯒꯤ ꯆꯥꯡ ꯂꯣꯏꯅ ꯇꯥꯏꯀꯣ ꯑꯩꯗꯤ ꯍꯥꯏꯔꯒ ꯃꯊꯟꯇ ꯑꯃꯨꯛ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯆꯩ ꯃꯥꯒꯤ ꯐꯣꯟꯗꯣ ꯏꯟꯁꯇꯥ ꯑꯦꯕꯤ ꯂꯣꯏꯅ ꯗꯤꯑꯦꯛꯇꯤꯚꯦꯠ ꯇꯧꯊꯣꯛꯏ ꯃꯈꯥꯗ ꯇꯞꯅ ꯀꯨꯝꯊꯔꯛꯂꯒ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯀꯥꯗ ꯇꯞꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯃꯥ ꯄꯥ ꯗꯦꯚꯅ ꯇꯨꯝꯗ꯭ꯔꯤꯕꯣ ꯏꯆꯥꯆꯧꯕꯤ ꯅꯪꯕꯣ ꯀꯩꯗꯧꯔꯒꯦ ꯑꯩꯗꯣ ꯃꯥꯒ ꯄꯥꯒꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯉꯁꯥꯏꯗꯣ ꯀꯥꯎꯔꯕ ꯀꯩꯗꯧꯔꯒꯦ ꯃꯥꯟꯕꯤꯁꯨ ꯀꯩꯗꯧꯔꯒꯦꯅꯦ ꯏꯆꯥꯕꯣ ꯑꯩꯗꯣ ꯃꯅꯤꯄꯨꯔꯗ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯕꯁꯦ ꯋꯥꯏ ꯑꯗꯨꯅ ꯃꯄꯥꯟꯗ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯁꯤꯔꯥꯅ ꯈꯜꯂꯤꯕ ꯗꯦꯚꯅ ꯑꯗꯨꯒꯤꯕꯨ ꯍꯌꯦꯡ ꯐꯖꯅ ꯁꯥꯟꯅꯔꯁꯨ ꯌꯥꯕꯗꯨꯕꯣ ꯁꯤꯗ ꯑꯗꯨꯝ ꯅꯪꯅ ꯇꯧꯅꯤꯡꯕꯗꯣ ꯑꯗꯨꯝ ꯇꯧꯗꯅ ꯗꯦꯚꯅ ꯃꯃꯥ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯖꯁꯅꯨꯗ ꯊꯤꯡꯒꯨꯝꯁꯤ ꯃꯥꯅ ꯇꯧꯅꯤꯡꯕꯗꯣ ꯇꯧꯖꯁꯅꯨ ꯀꯣ
Manbina Icha singse mapanda loina leibado nungaitiye yumse ichik chi Devna hayeng khanarsi cha chaubi hoi pa Lucia magi kada changlabida mapalomdo ina thoklai aduga mangondari machidu da phamthai Thawan michak yengna khanghauda mitlu pirang mahaksu tarakli tha jamasu pankhalakpo oibana muchi thokli Thawan michak marakta lay dana chatli Kari thamoino adu kanbra Kari su khangdabra Aingonda phauramgadaba misado Tawgi khanna tawribra Kaide karisu Nusiba khangjadribi aibo Nusiba sunangna khanghankibani Thamoi mihul makholgi arthasu nangna khanghankibani Pumnamak nangna ngaktani Pare ngasi haiba numitsidagi nangi wakhal nangbu ngaujaba leplaki Ngasi haiba numitsidagi nangonda karigumba amata haikraroi Phono paikhatlaga number du block tawsirana khalli Adubu aina lanba aina akaiba thabak tawdana karigi aina block tawni hairaga tawdri Asumna Luciana yamandadana Bangalore da chatkirami Dev ka manbigasu machagi apambada kaidawnungda thingde macha singna mama mapabu aduki matik nuksijabani moina pamdaba thabak kaidawnungda tawroi haina khalli Purnidi pumna makhangi adubu Luciada wari haudoknabadi kanna hotnabani Luciana adum kai aduna masu upai leite Lucia Bangalore da chatkre Lucia ga Rahul gasu pau phauna khidre Rahul su kemta haira khidre mana thokpa adum tawraga laikre